Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau. Raijagi Haksel Mantri Dr. Sapam Ranjan hairi dengi laina thengnabada Dr. amadi Haksel gi staff khaktana yaroi miyamgi mateng tangai phade. Imphal East amadi Imphal West Jilagi ahumlak suba National Lok Adalat ngasi pangthokre. Kes sam kunmanga gi lupa koti ama lakni phutaret henbagi senpham yanaba purakre. Imphal East Jilagi manung chanba litan pokpi awang lekai da leiba yum kulhumdoirom ngasinung thil setkhiba akanba nongle nungsina mangta thokhankhre. Pradhan Mantri Narendra Modi na hairi malemda ungkhanaba hengelakliba sigi yanglaga kwat lebak singna ganatantric oiba wakhalonda yumpham oiduna puna thabak tawminaba tangai phade amasung Food Safety and Standards Authority of India ga Brazil gi Agriculture amsung Livestock Mantraloy gi marakta Food Safety gi matangda MOU ama sahi tawnakre. Raijagi Haksel Mantri Dr. Sapam Ranjan hairi dengi laina thengnanaba Raijagi Haksel bibakna leptana hotnari adubu laina asibu mai pakna thengnage hairabadi miyamgi mateng tangai phade. Raija sida dengi laina nabagi sanghengelakpaga mari laina ngasi RD wing lamphel prata pangthokpa paugi mifam amada Mantri Dr. Ranjan hai mamang tha amadi satliba September tha sida dengi nabagi sanghengelakli August tha da miyoi chamani funipan dengi positive oikhi satliba tha sigi Taramapan Pawbada positive oiba miyoi masing sanitara nithoi oiri. Dr. Yauna Haksel gi staff singna paikhat payaba thorang kya leptana paikhatuna lakli. Adubu Haksel gi miyoi singda miyamgi mateng phangdabagi khudongchadaba mayoknari. Dengi lainaga mari lainana ngasi review meeting ama pangthokhi. Maduda laina asiga mari lainana mathau toriba Haksel gi staff singna yum chatuna laina asiga mari lainana paikhat payaba thorang sing paikhatnaba honabada miyamna thawa sadabagi mamitai. Haksel gi staff singda thiba wahai wata siznaduna get launching khibana chingbagi thodok kya thengnaba silaibak thibani haina su mantri na makhata khi. August hazida koi around 148 cases kumba positive foi 212 danda ki thazi till 1920 size about the khara de henkal kini sidagi ana sigi sida koi dengue gi laina laichat sidagi control tawnana ba sigi ana fight against it doctors experts masi khaktagi ano tawgadi akoi sigi fight singam khwai gi maru oina community participation akoi government ki akoi health ki staffs koding mak jaga jing du akoi chattuna source reduction haina adum chattuna adum lai sigi source reduction until and unless prajagi participation ama yaudragadi yum da laibiriba mayam gi mateng yaudragadi akoi source reduction akoi songa moido Amarom da dengi laina na naraga sibagi sangyamna nemi adubo laina asigi layong laklabadi athuba matam da layeng batangai phade haina State Malaria Officer Dr. Priyokumar na appeal tawri paugi mifam aduda Dr. Priyokumar na hai fogging tawraga dengi laina naroi haiba leite Fogging tawriba sidi dengi kang leire haiba mafam aduda mahik yauraba kang mapi adubu hanabagi damak siznabani adubu kang marum singdi fogging tawbana hatpa ngamde masida miyamna paksana fogging kapthokte haina pendaba kaya phangdokpa thengnai laboratory na dengi positive oire haina masak khanglaba mafam adugi meter chamagi radius ta fogging kapthokpagi sana kangnon lai haikhi miyamna dengi lena dagi ngakthoknaba yumgi akoibada leiba plastic kumba natraga safuna singba khusemgi patra yauna ising tungba mafam sing thambidanaba appeal tawri Mahik yauba kang mapi sina kuamba marum sida su dengue virus yaru dum kokran mahik yauba kang marum sina within 7 or 10 days gi manungda mapi olga paithor kane bu mahik yauba kang marum sin mapi olga paithor kum matamda mahik si yaru dum thol kane ai khoina fogging taw matamda ku ambi ba mapi mahik yauba dil khoina hato khrane ba taimo sung praja section khojing mangna mai magi yum manung amasung akoi basida kang marum ko pham jaga ji leiba thodi within 7 or 10 days gi matungda amu kang ji mapi olga mahik yaru paithor kani aduna dum chikani dengue dum sandorakani aduna fogging ka basina dengue thingnabagi method mate National Legal Services Authority gi mijeng makhada Manipur State Legal Services Authority na sinduna Imphal samadi Imphal West Jilagi ahumlak suba National Lok Adalat ngasi Lamphelpat Court Complex ta pangthokre ngasi gi Lok Adalat aduda punna case lising ahum kulumdoi list tawki madugi manungda case sam kuntrahumdoi lokhatkhi lokhaliba case sing adugi manungda case sam kun manga yanaba purak pangamki Masida lupa koti ama lakni futare henbagi senpham gi matangda yanaba purakhi bank loan revenue yauna court panduna leiriba tongan ba hiram singa mari lenaba kesing loisinaba gi pandamda pangthokiba lok adalat asida bench ahum leikhi lok adalat dubu yengsinba lakiba high court of Manipur gi judge A Gunesor na hai National Lok Adalat asi sahi amada mari rak pangthoktuna
कोर्ट लोइसिंदना लेरिबा केसिंग लोइसिनबा होनादुना लाकली राज्य सभा की MP लेसेंबा सनाजाउबना लुसिंगदुना ngasi Imphal East की मनुंगचन लेबा वाखदा लेबा नोंगदम संगलेन पाखंबा लाइनिंग कोलदा पाकसन उचारा सिंह थाखरे सही से जून 5 दा पांगथोकपा वर्ल्ड एनवायरनमेंट डे नुमिता प्रधानमंत्री नरेंद्र मोदी ना हौदोखिबा एक पेड़ माँ के नाम हाइबा कैंपेन की मखादा ngasi की थौरमदु पांगथोखिबनी थौरमदु एनवायरनमेंट फॉरेस्ट अमसुंग क्लाइमेट चेंज की केंद्र की मंत्री भूपेंद्र यादव की मिजेंग मखादा सेंट्रल रेंज ऑफिसर DFO गणेश अमसुंग राज्य की फॉरेस्ट विभाग के स्टाफ सिंह सिंधुना पांगथोकपनी राज्य की हक्सेल विभाग अमसुंग निशिकांत सापम MLA की मिजेंग मखादा कैसामथोंग केंद्र की मफम के ngasi कांग हिदा कापथोखरे केंद्र असिदा कांग नजिकपदगी डेंगी लेना संदोरगलिबा सिगी यंगलगा कांग हिदा कापलिबा सिगी मथक्ता मियाम दलेना असिदगी ngakthonknabagi matangda publicity susatki paugi marakthana tenba break ama nungsijarba lomising mit pangbiro wahik kidamak masak khangdaba hida kaptuna matam manghanbiranu lawda tabo wahik kitin namadi masigi marum macha mapi pumnamak tumna hatuna phau pambi bunmit kunfrani ngakthokuna thamba ngamlaba hidak BPMC natraga hopper anisigi marakta amayakta sizinaduna lomising awaba laina kohanba ngamlagani थाजदबा तौबीगनु मनांगनकप रिटेलर सिंह नत्रगा थौजाल एग्रो मणिपुर सगोलवन मैनोलेक्ता फंगबिरगनी ताबिरिबा पावसे आकाशवाणी इम्फाल दगिनी इम्फाल जिला की मनुंगचन बलितान पोकपी अवांग लेकाइदा लेबा युम कुलुम दोइरोम ngasi nungthil setkiba kanba nongle nungsina mangta thokhankhre thawdok adu ngasi nungthil pung ama minute 15 adwaida thokhibani lekai adugi miyo emna phongdorokpugi matung inna humdokraba yumsing adugi manungda mamang sahi gi me ahumdagi thorakhiba irang manungda mai thadoklamkhiba amadi amangta thohankhaba singi lemhoba saruk sing yauri amaromda thokhiba irang aduda maina tumna thadokhibadagi nongna sajaba yumsing su yauri hairi asigumba mahusana piba saitheng nanglaba mafam adugi miyamda sarkar gi maikaidagi angamba mateng pangbiyu haina pungning singsilakli Laitam pi awang lekai da kamanong situna yum kungani thoi amang ta thon gare haiba yum kungani thoi hamdoida mamang da tang hungi rayota tumna mai thadokraba lemhori bi saru khaiji amuk paktakna na ngasi akan ba nong lusina dana yum kunga hundoi nong lusina lepu gare lusina hundokraba yum sing gidamak sakan angama mateng pangbiu laina na lairiba civil society organization ju mateng pangbidana amang ta thokraba yum sing ngasi ari leita da mateng pangbiu haina ngasi victim mo ina Langban thagi haisoi amadi haikaleka tambagi thorama mangasi hiang thang lairembi da pangthokre thoramadu hiang thang lairembi development seva committee na sinduna pangthokpani committee asigi vice president moirangthem modu singh na hai layoi khraba ahallaman singh athoba singh gi mafam da langban gi tarpan asi katpani mang na hai hiang thang pemton college ta hangliba relief camp ta sangjapam lawduna leiriba imung 35 rom gi mioi sani 35 rom gi imung manungi mioi singi damak tarpan katpaga loinana inmate sing su puja gi thorumda saruk yakhi kai langban tarpon manung si committee na sinjaba program gi manung charman meramani maroi na khoi gi relief camp ta leriba khoi gi inmate sing tarpon manung sida mabung yam siba di yamna khorang ba ka do sum matam oibunina khoi sing si khoi na khara seba tongning ba imagi seida tarpon sida maroi na makhoi yo na yamba sijare asinam nasi rom khoi gi punnang asi je khoi na magi tarpon ji maroi na lekem da laiba mayam khoi kambitina tarpon gi program amoina sinjabani Raja sida handak thokhiba ising chauna amangta thokraba thawal amasung kakching jila gi ngami singda ngasi district fisheries officer thawal na nga gi farm khajinbada mateng oina ba happa manga yen thokre thoramduga mari lenana DFO thawal kaisam dinesona pangmi singda hai isauna amangta thokraba ngami singi damak mukhyamantri fisheries mantri amasung fishery vibhag ki director gi lamjing makhada polam sing asi yen thokpani Raja sigi hauji oriba phiba masina maram oiduna senmit londa sobo saitheng piduna miyamna khudong sadaba mayok nariba sigi yengduna meitai tribe union na tongan ba loisang singda loni singi lon kokpina ba taksin khre loinana aeroplane khaktana tana atoppa sathok sasingi pambai leraktabana aeroplane gi bhara su hanthabina balub asigi mehut kangbu amana mari lenaba singa unaduna taksin khre haina cherol amana khanghalakli Akashvani Imphal gi approved lyricist Hawaibam Jandhona iba isai mayaki lairik Lady Sitpa Ayuki Malangba ngasi Manipur Press Club ta phongkhre
थौरम अदु लेमकोल खोरजै कोल लेकोल न सिनबनी ngasi phongliba lairik asi lubasi gi kuntare suba lairik ni Manipur State S Control Society na sinduna ngasi Manipur Red Run haina mingthon balamjel pangthokre sahi tara tare tagi kunmanga phawgi manungda leiba mairoi singi kilometer 10 gi marathon adu ayuk pung tareta Manipur State S Control Society Max ki project director Haubam Rosita na Imphal gi kangla gi nongchup thangba ge tagi lamtha khe duga kilometer ani gi lamjel aduna ayuk pung nipan da Imphal iski singarel tespur dagi lamtha khi kilometer 10 gi da konthojam somorje singna nupa gi da hanba masung tainjam Rusiun chanu na nupi gi kanglupta hanba takhi kilometer 10 gi da makok oiraba sing November thada Goa da pangthokadoriba National Red Run da saruk yagani kilometer ani gi open race ta na nupa gi da nongaithem Alex na hanba masung Nebia Laisram na nupi gi da hanba takhi Mapalak suba mangsatabam iboyay mamasung kunjabati Memorial League kam knockout kendra wise kang tournament lisngani kunmari gi ngasi sana khibada oinam kendra mai paktuna semi final changkhre Manipur Kang Association gi mijeng makhada thangwaiban kang khuna sinduna laijing ning thau kang sangda tem 12 na saruk yaduna satharkhiba tournament asigi ngasigi sanabada oinam kendra na thangwaiban kendra bu panjil kun mathoi 13 da maithiba pikhibani National Master Athletics Championship ke ada saruk yaduna raija sigi mikcha kya purakhraba lairik yangbam laikai mayai lerak-tagi lairik yangba Bihari na laikhidaba Manipur Master Athletics Association awaba phongdorakli paugi marakthana tenba break amamu Chatliba September amasung October tha asi National Ovarian amadi Breast Cancer Awareness Month kamari leinana numit khudingi ayupung mapal dagi 12 fauba tha ani chupna gynecologist Dr. Basanti amasung Dr. Bandanana free gynae doctor consultation ge loinana free breast ultrasound screening breast mammography pap smear test amasung thyroid ki anabasing khangdoknaba USG season naduna screening lemna tawbagi khudongchaba pizari anabasing gi oina PMJAY health card amasung government employee singi su khudongchaba pizari akupa marol gi damak AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Akaswani Imphal lagi pauta biri. Pradhan Mantri Narendra Modi na hairi malemda ungkhatnaba hengalakliba sigi yanglaga kwat leibak singna ganatantric oiba wakhalonda yumpham oiduna punna thabak tawminaba si mioiba jati gi damak maru oiba hengalakli Sri Modi na hai Indo-Pacific lamdamda mara setpa amasung chawkhatpa purakpa amadi pumnamak chap manana chawkhathanba haibasi kwat kya setpa firepni America gi Delaware da pangthokpa kwat ta yauriba leibak singi lusingba singi awangba thaki mifam gi haudokpada Pradhan Mantri na hai kwat asi amaga tengbang pinanaba gi damakni kwat ki awangba thaki mifam asi malem asina ungkhanaba amadi sayenaba kaya mayoknaringai tanpham asida pangthokpani Sri Modi na hai amaga punsinaba haibasi Kanagumba amagi mayokta nate masidi wafam khudingmakta santi oiba mongda warishin puraknaba malemgi oiba santi ngaknaba leba amagi ningtamba amasung apunbagi saktambu ikai khumnanabagi damakni Pradhan Mantri Narendra Modi na ngasi numidang New York ta leba bharat masasingda wa ngangani Sri Modi na artificial intelligence quantum computing amasung semiconductor gi lamda tengbang pinaba hengerhanaba America da base tawba company singi makok thongba executive singa wari sanagani Food Safety and Standards Authority of India Fasaiga Brazil gi Agriculture amsung Livestock Mantraloy gi marakta food safety gi matangda MOU ama sahi tawnakre New Delhi da pangthokpa Global Food Regulators Summit mifam yawba lakpa Brazil gi Agriculture amsung Livestock Mantri Carlos Henrique Baqueta Fabaroga Fasai gi CEO J Kamala Bardhan Rauga MOU adu sahi tawnakhibani MOU asina leba ani gi marakta punna project amasung technical gi oiba tengbang pinaduna Food safety ki magun hengerhanaba pandam thamli aroibada maroiba paw amuk hanna raija gi haksel mantri Dr. Sapam Ranjan hairi dengi laina thengnabada doctor amadi haksel gi staff khaktani yaroi miyam gi mateng tangai phade Imphal East amadi Imphal West jila gi ahumlak suba National Lok Adalat ngasi pangthokre case 3.5 gi lupa koti ama lakni phutare henbagi senpham yanaba purakre Imphal East jila gi manung chanba litan pokpi awang lekai da leba yum kulum doirom ngasi nungthil sekhiba kan banong le nungsina mangata thokhan khre Pradhan Mantri Narendra Modi na hairi malemda ungkhanaba hengalakliba sigi yanglaga kwat leibak singna ganatantric oiba wakhalonda yumpham oiduna punna thabak tawminaba tangai phade amasung Food Safety and Standards Authority of India ga Brazil gi Agriculture amsung Livestock Mantraloy gi marakta food safety gi matangda MOU ama sahi tawnakhre pauloijare